Nityaipat Chuthekki Thambal Sanglen Tamna Thomjillakhiba Miyambu Pulisna Ahing Chuppa tiar gas Kaptuna Tankhaikhi Ngarang ayuk anganbadagi hauraduna numit yungba matung phauba Imphal West District ki manung chaliba Koktruk Senjam Sirang Harau Thel amadi khulsing asiga tainana leiriba mafamsingda Kuki militant singa khulngagliba khunja singa gi marakta akanba mongda khut thoknakhibada khunja ani siraga ahum sokhiba amasung Manipur gi lan khamnaba numit nini gi khongsatta Imphal da thunglakhiba Rahul Gandhi ge Surachanpur Khongsatpu Tidim Lambida Bisnupur District ki SP na namduna thinglaga chalankhidaba thawonggi mayokta Khoisaunaraba miyamna ngarang numidang waidam yasanglakpadagi hauraduna maikai kayadagi lakhiba miyamna Nityaipat Chuthekki Thambal Sanglen tamna Thomjillakhe Imphal mayang Imphal lambi yauna Tidim lambi amasung Kaisampatagina Wahengbam Laikai romdagi lakhiba miyambu RAF yauna State Force na Kaisampat thong machinda akanba section thawrang lakhotuna thatlaga thamkhe BT Road amasung GM Hall mamangdagi lakhiba yauna Nupilal Road tagi lakhiba singbusu masing yamlaba security personnel singna thatlaga Thambal Sanglen damna changsilhalakhide Thambal Sanglen gi akoibada hairiba phibam asi oiraktringsai gi sairaktana tongan lambi kayada miyamna electric post sing khingduna nupa nupi sing kauthokhi aduga makhatana mugana police ki athingba sing namkhaiduna changsinaba honarakhe phibam asidagi RAF amasung state force ki maikaidagi Maikai fangna Thomjillakhiba nupi yauna masing yamlaba miyambu tankhaina bohonabada mafam kayada tear gas mok bomb sing sizinakhe security force ki thawong asi nongyai matung phawba leptana chathakhe miyam gi maikai dagisu maruoi lambi kharada mai thaba yauna uwana chingba phaijinduna thatkhe khwaidagi maruoina police ka mungna khiba Kaisampat junction gi traffic island ga Kaisampat thongga tainaba mafam dade security force ki maikai dagi nongmai phawba kaptuna miyambu tankhaina bohonakhe Army na Furakpada Nupi mapan Soktuna Laikannakhre Laimakong Singmang Kanto Sabal Khurkhul amasung Chenjam Chirang na Chingbagi miyamna lawbukta kumduna law surakpada Kuki militant singbu nongmai kaballoy amasung akiya khang thogalloy haibagi thajaba pikhraga thabak to onthorokte haiduna ngarang nupi singna Laimakongge 57 Mountain Division gi camp tamna Thomjillubada Army ga gi marakta muknaraktuna makhoina nupi singbu tankhaina bohonaraktuna inbada tusinba yauna nupi mapan Soktuna Laikannakhre Army gi maikai nupi singda nongmai makhongna suba yauna phuba chairakpasu yauki haire soklaba sing Kanto Sabal PIC da pukhatuna Laikannakhi haire